ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐ꯭ꯂꯤꯛꯀꯤ ꯋꯥꯈꯩꯔꯣꯜ ꯊꯤꯃꯤꯟꯅꯁꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠ ꯑꯣꯐ ꯑꯦꯁꯦꯁꯟ ꯃꯅꯤꯄꯨꯔ ꯑꯥꯒꯁꯠ 13, 1998ꯀꯤ ꯃꯇꯥꯡꯗ ꯈꯨꯝꯅ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯔꯣꯏ꯫ ꯃꯃꯥꯡꯊꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟ, ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠ ꯑꯃꯁꯨꯡ CSOꯁꯤꯡ ꯌꯥꯎꯅ ꯅꯩꯅꯔꯛꯄ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯆꯦꯔꯣꯜꯗ ꯍꯥꯏꯔꯦ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯈꯣꯏꯔꯣꯜ ꯑꯃ ꯄꯨꯔꯛꯅꯕ ꯄꯤꯁꯐꯨꯜ ꯄꯤꯄꯜ, ꯃꯥꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯦꯟꯇꯤ ꯏꯟꯗꯤꯌꯟ ꯅꯠꯇ꯭ꯔꯒꯅ ꯁꯦꯄꯔꯦꯇꯤꯁꯠꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯋꯥꯈꯩꯔꯣꯜ ꯑꯃ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯃꯗꯤ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯤꯡꯇꯝꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩ꯫ 1939ꯀꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯃꯅꯤꯄꯨꯔꯅ ꯃꯥꯏꯊꯤꯈ꯭ꯔꯕ ꯃꯇꯨꯡ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒ ꯃꯅꯤꯄꯨꯔꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯅ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯤꯇꯤꯁ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯏꯟꯗꯤꯌꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯦꯛꯠ 1947ꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯑꯁꯤ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯑꯥꯒꯁꯠ 13-15ꯗ ꯅꯤꯡꯇꯝꯕ ꯐꯪꯈꯤ꯫ ꯅꯤꯡꯇꯝꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯋꯥꯠꯂꯤꯉꯩ ꯀꯨꯝꯖꯥ 1994ꯒꯤ ꯑꯥꯒꯁꯠ 13ꯗ ꯃꯇꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯚꯔꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯗꯣꯃꯤꯅꯦꯟꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯅꯒꯗꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠ ꯑꯣꯐ ꯑꯦꯁꯦꯁꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯟꯗꯁ꯭ꯇꯤꯜ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯍꯤ ꯇꯧꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠ ꯑꯣꯐ ꯑꯦꯁꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯅꯦꯜ ꯁꯣꯚꯔꯦꯟꯇꯤ ꯂꯩꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ, ꯗꯤꯐꯦꯟꯁ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯄꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯅ ꯀꯨꯝꯖꯥ 1994ꯒꯤ ꯑꯥꯒꯁꯠ 13 ꯅꯤꯡꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯁꯥꯎꯊ ꯑꯦꯁꯤꯌꯥꯗ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯗꯨꯅ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯗꯤꯠ ꯐ꯭ꯔꯥꯟꯆꯥꯏꯖꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯩꯉꯥꯛ ꯂꯩꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 1994ꯒꯤ ꯑꯣꯛꯇꯣꯕꯔ 19ꯗ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯅꯤꯡꯁꯤꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯍꯦꯗ ꯈꯛꯇꯪ ꯑꯣꯏꯔꯕ ꯁꯤꯒꯅꯦꯆꯔ ꯄꯋꯥꯔ ꯌꯥꯎꯗ꯭ꯔꯕ ꯏꯅꯤꯡꯊꯧ ꯚꯔꯆꯟꯗ꯭ꯔꯕꯨ ꯁꯤꯂꯣꯡꯗ ꯀꯨꯝꯖꯥ 1994ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯅꯝꯗꯨꯅ ꯃꯅꯤꯄꯨꯔ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯍꯤ ꯇꯧꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃ꯭ꯌꯨꯆꯨꯑꯦꯜ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯇꯧꯈꯤꯕ ꯅꯠꯇꯦ, ꯅꯝꯐꯨꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯗ ꯃꯅꯤꯄꯨꯔꯅ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯊꯥꯛꯇ ꯆꯤꯡꯊꯗꯨꯅ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯃꯒꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯊꯝꯈꯤ꯫ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯅꯕ ꯂꯩꯔꯝꯕ ꯐꯣꯔꯦꯅꯔ ꯄꯥꯁ ꯑꯃꯗꯤ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯀꯨꯝꯖꯥ 1950ꯒꯤ ꯅꯕꯦꯝꯕꯔ 19ꯗ ꯂꯧꯊꯣꯛꯈꯤ꯫ ꯑꯁ꯭ꯋꯥ ꯊꯝꯖꯤꯟꯗꯨꯅ ꯌꯦꯜꯍꯧꯃꯤ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ, ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯚꯥꯏꯑꯣꯂꯦꯁꯟꯒꯤ ꯀꯦꯁ ꯀꯌꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯌꯧꯔꯕ ꯐꯥꯎꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩꯗ ꯃꯤꯔꯣꯟꯕꯤ ꯌꯥꯎꯅ ꯐꯨꯔꯝꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯍꯧꯈꯤꯕ ꯖꯨꯂꯥꯏ 18ꯗ ꯏꯁꯨꯝ ꯀꯩꯔꯞ ꯀꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯂꯒ ꯐꯨꯕ ꯆꯩꯕ ꯇꯧꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯃꯗꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯁꯣꯛꯇꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯉꯁꯤꯁꯨ ꯂꯩꯒꯅꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯆꯠꯊꯔꯝꯂꯤꯕꯁꯤꯡ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯅꯠꯇꯦ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯣꯃꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯂꯥꯏꯁꯦꯝꯕ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯊꯦꯜꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯆꯟꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤ꯫ ꯃꯁꯤꯃꯛ ꯂꯝ ꯍꯦꯟꯕꯁꯤꯡ ꯑꯗꯨꯕꯨ ꯅꯀꯣꯏꯅꯅ ꯁꯧꯒꯠꯄꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯁꯨ ꯋꯥꯀꯠꯆꯦ ꯑꯃ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯆꯩꯆꯠ 2ꯗ ꯄꯤꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯐꯨꯕꯗ ꯅꯠꯇꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃꯗ ꯆꯠꯊꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤꯗꯃꯛ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗꯤ ꯎꯗ꯭ꯔꯦ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯣꯃꯤꯅ ꯏꯁꯨꯝ ꯀꯩꯔꯞ ꯀꯣꯝꯒꯤ ꯅꯥꯛ ꯌꯦꯠꯇ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟ 12ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯊꯥ ꯑꯁꯤꯒꯤ 8ꯗ ꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SPꯅ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤ ꯃꯤꯐꯝ ꯑꯗꯨ ꯌꯩꯊꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯔꯣꯟꯕꯤ ꯌꯥꯎꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯐꯨꯔꯝꯈꯤꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯋꯥꯀꯠꯅꯅꯕꯁꯨ ꯁꯦꯝ ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯔꯖ ꯆꯣꯄ꯭ꯔꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯑꯥꯒꯁꯠ 8ꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯍꯟꯗꯛꯇ ꯂꯣꯏꯁꯤꯟꯈꯤꯕ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯇ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯅꯧꯕ ꯏꯇꯤꯍꯥꯁ ꯑꯃ ꯁꯦꯝꯕ ꯉꯝꯈ꯭ꯔꯕ ꯖꯦꯚꯂꯤꯟ ꯊ꯭ꯔꯣꯋꯔ ꯅꯤꯔꯖ ꯆꯣꯄ꯭ꯔꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯥꯒꯁꯠ 8ꯗ ꯖꯦꯚꯂꯤꯟ ꯊ꯭ꯔꯣꯒꯤ ꯑꯣꯏꯕ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯦꯊ꯭ꯂꯦꯇꯤꯛ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯆꯦꯌꯔꯃꯦꯟ ꯂꯂꯤꯠ ꯚꯥꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
Games asida India gi javelin throw ne Chopra na meter 87.58 langdu goal lo bangam khiba kaloina India gi ani subo in a track and event gi individual de goal lo bangam dan India gi anu betihas am siam bangam khibane Arbano betasi sahi asigi August 30 siam bangam khibane maram oraga Athletic Federation of India na masana asi bajokat poina August 30 asi sahi kudingi ora leptana javelin masana gi oiba competition am pangtholakani haida lag thokibane Masagi sahi kungani thoi surabo world ki second most popular athlete amani ada long dari peniras Chopra na lebak asigi damak Lau kiba tawdang adu Athletic Federation of India ni ikai komna bolli aina phangthok latuna Maki damak tadi Federation asina lau riba tawdang asi mamal naitraba khutol amani aina phangthok le Neeraj Chopra na India ki damak lau riba tawdang asi ki batang da phangthok latuna magna Asian Games samade Commonwealth Games na singba kya da su gold medal latuna India pa malem da masak tak pangam khrabane Aduba kumjali singani taragani pan ki matungda maki khut ki khuning da anapa lakpada ki sahi ani amuk Pothara ruwa matung COVID-19 pandemic na maram warga malengi makok thongba competition kya da sarugya ba pangide Aduba mahakna handaki Tokyo Olympic Games ta piri performance asi yamna dagat ningai ni ana supang doke UPRF na August tara mga dapung taragani thoi ki total shutdown law thokle Maning tamba masang gi constitution ki kanglon makhada semba democratic form of government leijara ba pipaleba kya bo Sumna mamadi nampu ki sakti sin nadun loi chancellor ka sengwala khiba India ki humbudra mga suba Independence Day celebration 2021 kanglai pa ki miyam ki hiram amata tamari lena daba amadi masagi wan thok jaw daban numit asik e pung taruk takin bidang waram pung taruk phoba kanglai pak pumbada pung taragani thoi ki total shutdown law thok lehen aina thingkraba United People's Revolutionary Front Manipur gi Information and Publicity Secretary L Lauren Elias thokpang ba midai na thador pa chero lama dekhanga lagle Serolas na maka taraduna sahi lising ani hen maning maka tamba leibak ama oina lerakhiba ki masage Written record leijaba kanglai pa ki puari ki tangkak amata India kauba loi mapu singa Laingak loan kunai loan sanmet loan amadi atai hiram amata tin naraga lakibage puari leite India ki ning tamba numit 15 August asigam masage ning tamba matpi khraba ekoi irei sa singa kari mari leina bage haina naida bage patam ore India ki ning tamba numit 15 August asiga masagi ning tamba matpi khraba ekoi ki irecha singa kari mari leina bagi aina naina bagi matam hoire numit asiga yu pung taruk dagi numidang warum pung taruk phawba kanglai pak pumbada pung taragani thoi ki shutdown na si thamle aire Minister na site minar gi semgat sagali besing kengsen kre Andaman and Nicobar Island da Bridges Ladmina Fadana po krabalam da masigi Atau basing da katok ba Memorial Complex ama thamna ba BV Park ki site minar maning da sagali besing Minister na chatuna yengsen kre Hariba Memorial Complex si lakliba 13 August Patriotic Day numita Maikom Hangdokane Yangchen Khongchat aduda si Minister na phangdokibada British na Manipur Lawsen Tangeda Ningtamlan da saruk yakhiba lanmi singadubo Lawsen kriba matung da ngami haidon athoba lanmi taragani panba Andaman and Nicobar Island gi ising da question ba chingdum abada phajinduna thamke Makhoi sing asik mathak da naga lanmi kharasu yawrame British laiga na phajinduna thamkiba sing maramda Manipur da alak pangam khide Makhoi sing asi baning sing duna thamna laba hauzik lehriba site minar ki complex asida laikidaba sing gi maming haktuna thamna pa Martyrs Memorial sengbat bane ngasi gi minister gi yangsit khongset adu da KFN PD Minister TS Sadabarda Minister Awangbam Nirmai Losi Dekho amadi RL Culture ki Commissioner M Joysu sarwaya Olympian ani thunglabada si Minister Jawna Haraute amna okre honababu kallabadi medal amba phangbada natana Olympian am oirpasu yai Nilakanta Handak pangthokkiba Tokyo Olympic 2020 da saruyarba Olympian ani Nelkanta Sarma Pokhrambam Susila Sadungasi numijumba matung da Impal International Airport da thonglagre makhoi ni pokna phamlamdam mayumda halakpa da airport da Minister Jawna biamna haraute amna okay makhoi ni airport da halakpa adu da hockey India ki President Gyanandra Ningom basu yaurake airport da ki thorakpa da lambi ki nakirta leiramba miu cha kyan haraute ramna okay Makhoi ani bo airport da haraute amna okay ba adu da Minister na phangdokkiba da nubagi hockey da India ki on bronze medal amalawrak pasi yamna ngai ba phawe amrom da India ki nupi gi hockey team da medal lopa ngamdrabasu sahi lisang sina sotar roba matung semi final jawba phawba yorok pangba pasi laiba kasi ga so mai pa amane makhoi ani ki performance asuki matik phajaki aike Olympian Nilkanta na phangdokkiba da mahakdanatana ati Olympian kia ama thorakpa haraute amna opi bakalune na sanaru singba puning thawat pirambase aduki patik nongai matung tarakpada sanaru singba puning thawat piu Manipur gi wedadi ground amadi equipment kya matik sana laitaban afaba sanaru sing leirapaso pothok bangam dabara bakhoi bo sanaru sing asta lenga rameng changaninge
ꯁꯥꯟꯅꯔꯣꯏꯁꯤꯡꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯁꯥꯟꯅꯕꯤꯌꯨ, ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤ ꯃꯦꯗꯜ ꯑꯃ ꯐꯪꯕꯇ ꯅꯠꯇꯅ ꯑꯣꯂꯦꯝꯄꯤꯌꯟ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ ꯍꯥꯏꯔꯦ꯫ ꯂꯝꯐꯦꯜꯒꯤ ꯐꯤꯁꯔꯤ ꯑꯣꯐꯤꯁ ꯃꯩ ꯆꯥꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯐꯤꯁꯔꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯑꯔꯤꯕ ꯕꯤꯜꯗꯤꯡꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯂꯨꯄꯥ ꯂꯥꯈ ꯀꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯥꯡ ꯇꯥꯈ꯭ꯔꯦ꯫ ꯃꯩ ꯆꯥꯛꯄ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯩ ꯆꯥꯛꯈꯤꯕ ꯑꯗꯨꯗ ꯖꯦꯅꯔꯦꯜ ꯁꯦꯛꯁꯟ, ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠ ꯁꯦꯛꯁꯟ, ꯑꯦꯀꯥꯎꯟꯠ ꯁꯦꯛꯁꯟ ꯑꯃꯗꯤ ꯑꯣꯐꯤꯁꯀꯤ ꯃꯔꯨꯑꯣꯏꯕ ꯀꯥꯁꯤꯡ ꯃꯥꯡ ꯇꯥꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯥꯛꯂꯛꯄ ꯑꯣꯏꯕꯅ ꯄꯨꯊꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯗ ꯄꯥꯎ ꯄꯤꯔꯕꯁꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯉꯝꯗꯕꯗꯒꯤ ꯂꯝꯐꯦꯜꯗ ꯂꯩꯕ CRPFꯀꯤ ꯀꯥꯡꯕꯨ ꯑꯃꯅꯁꯨ ꯃꯩ ꯄꯨꯊꯠꯅꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯄꯩꯁꯥ ꯍꯥꯞꯇꯕ ATMꯁꯤꯡ RBIꯅ ꯐꯥꯏꯟ ꯇꯧꯍꯟꯒꯗꯧꯔꯦ꯫ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯦꯡꯛꯁꯤꯡꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯗ ꯁꯦꯜ ꯀꯥꯏꯊꯣꯛ ꯀꯥꯏꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯡꯗꯣꯛꯂꯤꯕ ꯑꯣꯇꯣꯃꯦꯇꯤꯛ ꯇꯦꯂꯔ ꯃꯦꯁꯤꯟ ATM ꯕꯣꯠꯁꯤꯡꯗ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯡ 10ꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ATM ꯕꯣꯠꯁꯤꯡ ꯑꯗꯨꯕꯨ ꯆꯂꯥꯏꯔꯤꯕ ꯕꯦꯡꯛꯁꯤꯡꯗꯒꯤ ꯐꯥꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯔꯤꯖꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ RBIꯒꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯏꯟꯆꯥꯔꯖ ꯁꯨꯕ꯭ꯔꯇ ꯗꯥꯁꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ RBIꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯕꯦꯡꯛꯁꯤꯡꯒꯤ ꯆꯦꯌꯔꯃꯦꯟ, ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ CEOꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗꯒꯤ ꯍꯨꯟꯗꯣꯔꯛꯄ ꯐꯠꯇꯕ ꯑꯔꯦꯝ ꯑꯈꯥꯛꯁꯤꯡ ꯁꯥ ꯁꯟꯅ ꯆꯥꯕꯗꯒꯤ ꯑꯀꯤꯕ ꯄꯣꯛꯅꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯗꯣꯛꯂꯤꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯆꯂꯥꯏꯗꯕ ꯌꯥꯎꯔꯦ꯫ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯕ ꯊꯛꯄꯒꯤ ꯑꯔꯦꯝ ꯑꯈꯥꯛ ꯄꯠꯊ ꯄꯨꯝꯊꯔꯕꯁꯤꯡ ꯑꯗꯨ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯒꯤ ꯃꯃꯥꯡꯗ ꯐꯣꯡꯅ ꯒꯥꯔꯤ ꯑꯃꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯗꯒꯤ ꯁꯥ ꯁꯟꯁꯤꯡ ꯆꯪꯂꯛꯇꯨꯅ ꯆꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯂꯥꯏꯆꯠ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯃꯤꯌꯥꯝꯅ ꯐꯣꯡꯅꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯕ ꯃꯪꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖꯇ ꯍꯥꯡꯂꯤꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯊꯣꯛꯂꯦ꯫ ꯁꯦꯟꯇꯔ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯆꯥ ꯑꯊꯛ ꯇꯧꯕꯒꯤ ꯐꯠꯇꯕ ꯑꯔꯦꯝ ꯑꯈꯥꯛꯁꯤꯡ ꯑꯁꯤ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯂꯝꯄꯥꯛ ꯃꯌꯥꯗ ꯐꯣꯡꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯁꯤ ꯁꯥ ꯁꯟ ꯀꯌꯥ ꯆꯪꯂꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯆꯥꯕꯒꯤ ꯊꯕꯛ ꯇꯧꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯨꯏ ꯀꯌꯥ ꯆꯪꯂꯛꯇꯨꯅ ꯐꯠꯇ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯆꯦꯟꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯄꯨꯊꯣꯛꯈꯤꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ꯫ ꯃꯗꯨꯅ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯐꯥꯎꯅꯔꯦ ꯍꯥꯏꯔꯦ꯫ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡꯗꯒꯤ ꯊꯣꯔꯛꯄ ꯑꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯐꯝ ꯑꯃ ꯆꯦꯛꯁꯤꯟꯅ ꯁꯦꯝꯗꯕꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯂꯧꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯩ ꯊꯥꯗꯨꯅ ꯑꯃꯗꯤ ꯐꯨꯝꯖꯤꯟꯗꯨꯅ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯆꯦꯛꯁꯤꯟꯅ ꯆꯠꯊꯗꯕꯗꯒꯤꯅꯤ꯫ ꯃꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯪꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖꯇ ꯍꯥꯡꯂꯤꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯂꯦ ꯍꯥꯏꯔꯦ꯫ ꯒꯪꯒꯥ ꯄ꯭ꯔꯁꯥꯗ ꯆꯧꯔꯁꯤꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯗꯣꯛꯇꯔ ꯅꯖꯃꯥ ꯍꯦꯞꯇꯨꯜꯂꯥꯒꯤ ꯊꯕꯛ ꯄꯨꯕꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ಶ್ರೀ ꯒꯪꯒꯥ ꯄ꯭ꯔꯁꯥꯗ ꯆꯧꯔꯁꯤꯌꯥꯅ ꯒꯚꯔꯅꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯒꯅꯤ꯫ ꯑꯅꯧꯕ ꯒꯚꯔꯅꯔ ꯑꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 10:05 ꯑꯦꯌꯔ ꯑꯦꯁꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ 15783ꯗ ꯗꯤꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯕꯣꯕꯤ ꯋꯥꯏꯈꯣꯝꯅ ꯉꯁꯤ ꯊꯣꯛꯄ ꯑꯣꯐꯤꯁꯤꯌꯦꯜ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯅꯧꯕ ꯒꯚꯔꯅꯔ ꯑꯁꯤꯅ ꯍꯌꯦꯡ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯒꯗꯧꯔꯤꯕ ꯒꯪꯒꯥ ꯄ꯭ꯔꯁꯥꯗ ꯆꯧꯔꯁꯤꯌꯥ ꯑꯁꯤ ꯕꯤꯍꯥꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯕꯤꯍꯥꯔꯗ RJDꯅ ꯁꯥꯁꯟ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯘꯥꯂꯌꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯍꯧꯖꯤꯛꯅ ꯁꯤꯛꯀꯤꯝꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯤꯂꯣꯡꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗ 2 ꯁꯣꯛꯂꯦ, ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯃꯦꯘꯥꯂꯌꯒꯤ ꯁꯤꯂꯣꯡꯗ ꯂꯩꯕ ꯂꯥꯏꯃꯨ ꯈꯥꯗꯤꯌꯥꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 2 ꯁꯣꯛꯂꯦ, ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯃꯥꯡ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ CM ꯀꯣꯟꯔꯥꯗ ꯀꯦ ꯁꯪꯃꯥꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯅꯤꯟꯗꯥ ꯇꯧꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯐꯣꯔꯁ ꯊꯣꯝꯖꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯅꯧꯅ ꯂꯤꯡꯈꯠꯈꯤꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ IE ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯄꯣꯈꯥꯏꯍꯜꯂꯝꯈꯤꯕꯅꯤ꯫ ꯑꯁꯣꯛꯄ ꯑꯅꯤ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯁꯤꯂꯣꯡꯗ ꯂꯩꯈꯟꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯍꯥꯏꯅꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯁꯣꯛꯄ ꯑꯅꯤ ꯑꯗꯨ ꯁꯔꯀꯥꯔꯅ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯗꯨꯅ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩꯕꯨ ꯁ꯭ꯇꯦꯠ ꯁꯣꯡ ꯑꯣꯏꯅ ꯊꯝꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄꯒꯤꯗꯃꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯃꯅꯤꯄꯨꯔꯅ ꯀꯨꯝꯖꯥ 1997ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯏꯟꯗꯤꯌꯥꯟ ꯌꯨꯅꯤꯌꯟꯗ ꯇꯤꯟꯈꯤꯕꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯃ 1992ꯒꯤ ꯖꯅꯋꯥꯔꯤ 12ꯗ ꯑꯣꯏꯈꯤ꯫ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯕ ꯆꯍꯤ 97 ꯁꯨꯔꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯏꯁꯩ ꯑꯃ ꯐꯥꯎꯕ ꯊꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕꯗꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯣꯂꯣꯏ ꯅꯪꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯁꯩ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ
state song oina thamnadabagidamak handak pangthokiba cabinet mifamda yanaba leitana warep lawkiba asigidamakta Chief Minister N Biren Bo Manipur ki praja section kya dagi ngamkhai leitana thagatpa phongdok narakle praja section kya dagi phongdorak bagi matungi nadi Chief Minister N Biren ki matamda state ki isai amma thambang amba haibase Manipur ki puar gi lamaida mayak sena lehuragane aduba Manipur lekana Manipur ki saknairaba aiba leikitraba B Jayanta Kumar Sharma da iba aduga B Jayanta Kumar Sharma na iba aduga A Syam Sharma na sairangba Robragi isai sanalibak Manipur asi Manipur state ki isai oina warep lawkiba asi asumba khongthangni loinana isai asigi ayaba pibina balai kitraba B Jayanta Kumar ki masanupa Dr. B Vidyapati Sharma Manipur lenga ki art and culture ki commissioner N Joina aiba cherol thaduna aikiba asi asumba khongthangni aina miyamna thagatpa phongdok narakle Nagalamromda Govindas na BJP Bisnupur Mandal na mahakpo opiniraba hajakre state BJP leader singi ayaba yaudrabadi opangamloi mandal Manipur Pradesh Congress Committee MPCC ki president oina thaupuram badagi resign tawbata natana Congress ki primary membership dagi resign tawkraba matungda amukhan MLA phamdagi resign tawduna BJP da yaukraba Govindas Konthokjana mahaki kendra oiriba Bisnupur ki BJP mandal ki president da BJP ki member am oina harau temna okpina naba ajakre aire Pausi asina fangba pau ki matung inadi Govindas Konthokjamna mahakpu Bisnupur BJP mandal ki president okpina naba hajaba aduda jaki dabagi maramni aina Bisnupur BJP mandal ki president Govindas Konthokjana phongdokhi airibadi BJP ki member amu oina Govindas na opagi ayaba adu hausi phawbagi oina di BJP Manipur Pradesh ki losing basingi mai kaidagi ayaba pirakpa leitri maduna BJP Manipur Pradesh ki losing basingi ayaba yaudrabadi opagi tharom pangthokpa ngamloi aina khanan ki aire Pawasina hai niyam ki matungina Govindas Konthokjana Congress dagi toklaga MLA pham phawba thadoklaga thawna phana BJP da changlakpada BJP ki center ki losing basna ayaba piduna Chief Minister N Biren Chaudhana Delhi da Govindas Konthokjana official oina BJP da changlakpada ayaba piduna harau temna okibane aduba ahan boina BJP Manipur Pradesh na Govindas Konthokjana opagi tharom ama laibak miyam khangna Manipur da pangthoklaba matungda BJP Bisnupur mandal na amukhan opagi tharom pangthokadabane asiguma BJP ki oina leiriba fajarba chana lonchat sing asi thogairaga Govindas Konthokjana BJP da yauruklei aiduna BJP Bisnupur mandal na ahana hekta opagi tharom pangthokpa yadi airabasu Haibasu Govindas Konthokjana ki mafamda BJP Bisnupur mandal ki president leibak masa tana khangankiba Haibasu tare Pausi asina phangba paugi matung inadi Govindas Konthokjana BJP da yarukpa asida Bisnupur kendra ki oina leiriba BJP ki members ki marakta ayambana janingdaba phongtong narakle Baragasida housing hak ki mamangda phangkipa pauda ngasi Manipur da mioi chatruk sumna taruk positive hoiba thengnakhre Laicada sidagi mioi tarana leikidre ngasi leikidaba makhoi tara asi tharaga COVID-19 na chenkiba Manipur ki apun masing lising abaka chatruk humbotra mari yaukre arubeda content sing asigi maru koi bapau khara asi bapau damjariba Manipur local news YouTube channel amadi Facebook page asedagi yengbiri bapunama pathaga jari channel asina tomda kanarabadi subscribe tawbidriba sina subscribe tawbiru molena like and share tawbasu kawi kuno plamakpo amukhana thaga jari